मैम खुरुमजरी तुम वीरी बस इम्पैक्ट न्यूज़ नि मन हुन्ना की थोरम दा मैम उतराम नोकचरी नुमित मरी नि मुखाइब तारे करिगुम खुदोंग चादबा खरदगी अखोइगी मन हुन्ना की थोरम सिंग अदुगा पाउ संदोकपन सिंगबा लेपचखिबा अदुगी दमक्ता मियामना वराउ बिदनबा अदुगा मखा ताना इम्पैक्ट न्यूज़ ना पिरकपा अपडेट सिंग यंगबिनबा अहानमुक्तदा मियामदा हाइजरी ngasi maru ina manu hunada khana ba thamjari ba topic ase yamna maru oi bhai ba tare aikoina hojik nongmuda changna ba yada polam singi mamal na sum tangkhalakpa chengi mamal tangkhalakpa cheng phangna bagi awaba lakpa aduga kumhai amal loi khar matungda hojik na muk luhong pantha oirakpagi miyamda yamna kudong chara ba sing hai ba tare maru ina nongmugi shurga chariba aduga pothok macha macha sing puthoga chajariba miyam sing asida aduki mati kudong chara ba mayok na bagi matam asi lakpaga lonena irang asi asum leidaga akhoi senthok lambi si nomu hena phasalaktabara maram oirakanda masi karam tawdunge masidagi nanthok kanda karam na akhoi si akhoi leiriba hojiki senthungi piba masi khada oibse phagarhan ba yagadage aduga mioiba amana phangliba right mukhagi right to life asi kamain tawduna hojik leiriba mong asidagi hena khara phagarhan ba yagadage haiba hiram adu yumpham morega thamjaba topic ne aduga hariba topic asi economy setback and way out haiba hiram asigi matang dani hariba hiram asigi matang da manung huna khanana ba ngasi impact news ki studio election biriba si ihan hanmada aigi hek yethanguna phambiriba si Hueiyen Lanpao pau sigi editor biriba Maibam Dhanabir Meitei ni ojabu hamataram nokshari mathang election biriba sina Manipur University ki Department of Economics ki professor biriba Dr. Chinglen Maisnam ni ojabu taram nokshari aduga ithang election biriba sina University asimaktada koigi law department gi head oina pubiriba associate professor Dr. Yumnam Premananda ni ojabu taram nokshari ai ahan basi oja Chinglen adum lakcharage oja maruina haujiksi miyamna wabagi changsi even aikhoisu lekai de thoi ba thodok wathok aduga aikhoina koina jachawa matamda ngasi khwaidagi nuaitabuna mo khoigi relief camp singda makhoina hana leiringai da mayumda irang thokjingi marakta haibetare makhoina sel khar lauksalluba karba tawnaba makhoina soksalluba singadu thauba hore e haidana madu thobiganu haibagi press note thoktana aduga khoina sodum haije khoi lakchage du khoi pawlawjugi haiba matamda miyamdagi muk khogi pisa se lauraga pochai leidaga natragana karbar tawnaba sijinakhiba mayam adu muk mayamangda haiba sumu ikaiba sumu phawba aduga amaramda muk hojuk leriba phiba masida amuk hena mayamda haido kari khalgidagi haibagi wakhalon yam nungai tabam su phawba masina maruina lanjenaraga leriba miyam singini aduga lanjena tabida khogi indirect oina awaba pi praja sing haiba tare aduki mati kham thengna ware luhong pantha sida khogi baton lakani khanbada nungnang haiba tare maram di khanga chana bigi baton lakpa matamda luhong pantha si kuna ba matamina baton lagri setabe yaroi maduda sena chana ba inna ba aduga amaromda poyingi ke lakpa matamda miyamda aduki matik wakhal nungai ta haiba tare sentok ambisna sum handharakpena maram kan aduna masigu mayam si orakhibi maram am khoi chawak poma mamang na chu kera khan naina khre ada masidagi karam matam thorokpa yabagi haiba hiram sida oina focus torokanda ojagi oiba ahan ba wakhalon du thambi ay mamang dasu yam na kan ai Meitei digi ko na zik thoi ba Manipur thoi ba ko balance si masina maram oidana ko gi Manipur gi senthum gi leiriba film si even ko gi lenga ki finance miyam gi laktring da lenga ki finance si su masi jo ko gi magi collapse to bagi adu gi mayolom da changjalakpa yamna luba phibam ama ai mayok na re haidana ai thamjagi ko ada aina thamjagi basi masi ai India Today da su ai interview amasu madu phongbi ba amasu phongbi gare aduga India Today da phongjagi basi masi Brazil gi bulletin haiba mogi journal ama da su masi quote toraga madu koi phongpa ma ai thingna jaiba adi India gi oina palakpata Manipur gi oina pick up tor aba moigse aduna aigi Meitei digi aina hanjan thamjagi basi aikoina magi political issue aduga magi political gi demand siga loina na akoina yana mapung oirisi akoida hundo ma yaroidaba amadi karino haibada ignore to haitare ignore to ramba yaroidaba tawraga su madu akoigi hena film soksalakadaba amakti karino haida magi economic issues adu economic demands se masi tuna chatmina base
masi yam chungani haisi ai mamang da su thamjai ko aduna aina isam jamna ai yam sang lojoroi ahan bagi sigi hodok pase koi aina sum taja bani kadai bok chumano hadi di khangde hojik manipur da economic blockade to bose masi handok khre na tai handok ki basi aina social media khargi paw ne sum aina taja bada masi hena miyam da hena awaba pirak padagi chaitheng nang padagi masi adum handok segi bani haidana ana masi maksu indication amane for the first time ahan bo erongani manipur ge koi blockade ki puari da haidi blockade tawriba kambuna magi miyam dugi pressure dagi masi handor pase masi manasu ta ine di akoi sel thongi film si magi imung manungi thakta lakpa lanagi thakta lakpa dadi masi kham thengna ware wabasida ka hena wariba vulnerable oris di madugi maruna khungang adagi lapna leiba maruna koi chingya tamyagi malakta leiba khungang sing aduga chingda leiba kangbu sing si agpa phangna masi wai haibase masi wagani haibase dum hajagi adu ware haina suai thamjagi basu leigreba aduna aina masidi yamna nuwajadabadi akhona economic issue si masi akhona pukhalakpa matamda issue ohenba ngamdabase ngasi budi akoi issue ore ko adu issue ri ja hayeng de moktu oiroi ba ko adu ngasi issue ori ngai da aina sigi khudong sabsi lorga hajaning basi manipur gi semilon gi film sidi akoi karmai na koi salari no haida punam na koi khangi madudi center da depend torakanda rely torakanda koi salabi economy amane akoi gi manipur sidi Premchand haibi se akoi budi lo gi ojani na economics ki yam kana khangbu de du yamba Professor Chinglen na ngasai yam phajana thambigre adugi supplement da khoina haijening se hojiki right to life si yamaru ba right amani khoi da piri ba fundamental right pu hairo human right pu hairo aduna sigi scheme si da kwai de maru is right to life si ne ana right to life sing sai relief camp da leiba kanghu gi right to life ama aduga aseng ba di relief camp na leiba doing khamba da asidagin warning leitre kwai de wa ba mi thiyo da moi oi doine haidi shubam nomam leitrabani ade moina tawba bu kari toys khara sai habra phi khara sai habra adumba adusu welcome step ni skill development ki kari ki program pai khatna tawri do madumang na hekta magi earning du source ma oibra haidi di oidaba adu mai khoi yam kana puning changmam changi haidi relief camp la is just 15 days ade ki di 20 days haigadi fai city month year da la ka do mi hoji ana sida di khoina akoina masi sarkar da haidaba yadi kaigino kana sarkar isni loimak tawduni adna sarkar ka da akoigi civil society organization adigi punamak su cooperation pigadabani adna masida ngasai gi skill development gi tawridu maina mogi chana sana ba thabakse madu koi white collar job na taba akoigi no mada surga phangba ya ba thabak ade mana talu ba kano di matungina part time job si pibagi macha ma changbarin khale natragadi ngasai ju panbi gi Premchand panbi gi ba akoigi kari break oil leba kanu thaga ngasi paune badu adu hai si right to life si India da di Supreme Court na High Court na the Constitution hai si live with dignity hai bane dignity amaga loina na hingmadu right to life to lay hai du ni sam na vegetable existence hai na sanga na hingi ba unawana hingi ba life si hinga di madu right to life lay tre hingba sina te hingba with dignity ne adu gi potu mo lakpa aduna madu lakpa sidani ngasai gi essential commodity magi thakna ba chana ba adegi di firon gai sina adu di primary wane aduna taba magi ngasai income phajana generate tawna phajana thoksa mami du asida relief camp chi leraga masi akhogi sarang mangda leiba akhogi sa go make ma yokpa hedo posu ya de na tra restriction mayam su leram gani adegi di mana leiruba jaga du suna te to ba jaga am dani mana leidu shi aduna subam nomum ju kaim khang da ba adegi di madu environment am su leita ba adu posim yam luba aduna relief camp gi wa su na te masi akoi wider perspective yi kan da akoi Imphal manung swai city da di khara phaine lobu yai kai no si da di akoi Manipur gumba de topa chauba city yengnar bu de akoi income generate to pesa tan gi posima akoi da avenue ire leite ko jida leite ga sudum na ha sing tawri adu oiga su Imphal manung gumba sidai khara phane ba ko adu ga khatang lap thokpa akoi da akoi gi urban area sing se urban rural ga swai sida khena badum leine ba ko tak lap thokpa sing da di pesa tan ma sing ngamoi moi di maroina primary sector sida agriculture da kai da thabak tok jabane ba agriculture gi position dak ti nong ta da gi pot khara su du ma khoina thengnare khoi ge senmit loan
ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯁꯤꯀꯣ ꯑꯗꯨꯒ ꯏꯪꯂꯤꯁꯇꯒꯤ ꯏꯀꯣꯅꯣꯃꯤ ꯑꯗꯨ ꯑꯗꯥꯏꯅ ꯍꯥꯏꯕ ꯑꯗ ꯑꯩꯗꯤ ꯃꯁꯤ ꯍꯧꯖꯤꯛ ꯏꯝꯄꯦꯛꯅ ꯊꯝꯕꯤꯕ ꯍꯧꯖꯤꯛ ꯂꯩꯕ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯂꯩꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯃꯁꯤ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯦꯛꯁꯄꯦꯛ ꯇꯧꯗꯦ ꯅꯝꯕꯔ 1 ꯄꯣꯏꯟꯠ ꯍꯧꯖꯤꯛ ꯂꯩꯕ ꯐꯤꯕꯝꯁꯤꯗ ꯉꯁꯤ ꯅꯕꯦꯝꯕꯔ 28 2023 ngasi phauda Manipur lairiba scenario law and order gi oiro adagi any in all respect akuni yungkanda phagalkan haiba leide ada masidi ipai puna hairambam lei ina kun tarana lairaba ma sagut bangam de do adu film du hoji akoi sabchan lei hadi ngasai gi relic kende lei disi hoi akoi social media da akoni ngasai ngaki mang thingna da cookie jo margi kamusi moi 41 plus hai 41,000 plus ngaki mangda khoi akoina media gi platform thena bada then so whereas kaunglo bani tonglo bani kaunglo amagi jo somda mayam leidana samjam har kanda me ahum dagi real kemda leiri mi singse makoina suning da bana taba makoina nomning da ba makoina hona ning da bana taba moina legeda ba yum du mai thado khraba moigi dukan moigi lifeline ojariba dukan adagi moigi workshop tawjaba moina law ujaba ama matawba mayam si loida ut on gramnina moji handicap oire makong kakthale makut kakthale mana kakthale adu phim da leiba khoi tinrok mani mang loi kakthalaga chong leibi phim do aduna ngasai gi mi kaya no ba thabuk suruma mi kaya no ba sudrisi me thidegi hoji bogda both hills and the plain the relic and the lady singsi kaino mo shurum duise ngarang nahan RDN the PR gi mela ma numini tawni hai homni tawi mari ni buk tawi 25 fuk tawi na ko lo palak tret mu yole hai ado adagi moigi phiron handloom and handicrafts gi moina putok chaba singduna Manipur handloom and handicrafts development so itena kaino population bi ren hai silo du singduna ko well in good yam pai but adu main tawraga senmilon ji kadai lo yongna fagala kadai no ba khoi haina tawi judi pai tawi judi well and good sungdau taw obdi something is better than nothing tawi judi am pai but kadai lo yongna kano tawi do na ado mela kan tawi ndu da lambi sorok da khoi sum sasam matam yam nungai tri si gari ji khame imai ven singna morong pang singna lambi da chat ba gari ji khame kari gi no hange ba khoi ka kai do bu yaurge sim to lebi gona this was what lambi re relic kemda leba kangu du sabani dawo sim to lebi gona khoi leire moi sebedi du yenga aina haibana adugumba potu na mapung moina tawraga senmilon phagal halakpadi yarwai